Good morning. Northeast Windogi News Analysis ta mayam punamakpu taramna okchari. Ngasi Impal da phungna kiba pause singde yawba maruoiba pau khara khana naina janabagi damakta aikogi studio sida lengsinduna lebiribase Manipur gi saknaireba political analyst amasung all Manipur columnist union gi general secretary Oza Sograpong Bubhol ni Oza bu hanba makta da taramna okchari Oza. Thagachari Oza. Oza ahan badalak chaning base koi Manipur miyam na pamnaba popular government sigi matang da tongan ba pau phungna ba headline oina ba singi pau dagi lokhacha ba Oza ai koi gi tongan ba BJP gi MLA singi koi gi wahi pakhum manada ba pau sing yauri lokhacha ba Oza ai koi gi Patsoi Assembly constituency ki MLA Sapam Kunja Keshor ke bana phongdok ki bada khoi gi January gi tang kuntaruk ki mamang da anoba lengak leiragani haiba gi chapchana thajaba leire haina phongdok pa aduga amuk akhoi gi speaker TS Satyabratana phongdok badana housing maki oinadi soidana lengak semlagani haibagi chapchaba wafam leitriba mali haina phongdokpa aduga amuka congress ki side gi mega chandra na phongdokpa dana Manipur da popular government semlakani haibagi thajaba leite haina sumaina tongan ba pausing BJP gi marakta gi su manada ba sinkum yawba aduga tongan ba sumaina phongdoknariba wafam se doza mayamna pamnariba popular government gi matang se oza gi oiba opinion da kari thambini oza maruiba Masih khabar na pura topic ni tajida ko. Ahan waktu notice window ki viewers singi kai khona pa thamjari. Ahan ba topic te pukhalai ba si ngasai popular government ama form tongni hai ba sida even kano ki ruling BJP party masen akoi ki government central ju pai ba state ju pai ri ba sigi marak ta bogda sai ki pau khang dia hai ba ni. Hauji si globalization ki period ni 21st century ni information age ni AI ki period ni sidai dai koi ki representative singjina uninformed persons when the labor gi khudam duni haibadi kanoni yamna thawa yauksin daba aduga yamna section daba aduga yamna kumna de khana nei na daba nungti gi masi assessment torakanda democracy chat palai ba sidam yam gi popular government ama laibam thokpani haiba sida masi aikoi gi daitani aikoi gi mihut ne kar robani na ga hairaga nainara kanda amadu gi platform tu da yamna SCC leire ri taraga di sina region si oibe yai haiba prediction ama reality ama futurology ama yamna khaidok tuna nga sai gi miyam gi mihut dina miyam jidagi hena sing hengadaba oigadabani any representatives ko leadership I was tajida but aikoi gi opposition gi wanatana ruling central by state so pai ba sing gi marak ta bogda semdo mandi haiba semani haiba mayama akoi gi laungnari dana masi yamna kan ikai ngai ni tawhum thoktabani maramdi lairiba situation sida aikoina uninformed leader wina leisure haibadu miyam uthokpani haibasima thamge adugi mathakta popular government se semba gi haksidi akoi mihut singsi daitani makoina PR government se anirak koi sangtora abani ko February tahom de loiri bani mamang sahi gi 25 ki February 13 da kana haugri bani aduna hari marak asida ngasai gi not only sarkar semba khakna tana sarkar semba siga PR na kaido wi lei no ai siga su ya no mari le ne bo ni PR lai ri ba si conflict situation si akoi kanu tok di hai bani address tok dri hai ba gi damaka thammi ni ko masi solution dri hai dana aduna conflict situation solution barom da su moi akoi gi yaushin ga da bani dongana site gi wero khana nainera kanda collective MLA si lairi bani ko hojik sia legislature wina aduna kari pia kanu sida kari do yai nakan da koine kari role allow yai then lairi ba kanu sing sida kari issues de koine putho kan dam yang gi damakta achumba lairi furup kunthra ga taruk tare laiminari ba sigi oiba futurology maliamda koi gi lairi ba issues sing mayam sida mitop na kanoni indigenous furpama na hetpagi wari lakpadagi kallaga hingaki bagi wari du ngatani leije aduna mitop le loidobani NRC tawdobani haiba the census la iba matang sai sida nainaga doba and then hariba mayam singadugi wakhalon du khange haira kanda hojiki leiriba yadriba kano MLA sing leina contract le BJP gi tara hojik kano da so called kugijo gi representative ni gana high de singa sigi oiba manungi kano si agoi leirabani aduna mamang se so mayam ga koi gi ministry of office ka wari chana matamda popular government ki hangkanta si laigadabani thamgadobani democracy bi laibak di na khumnagi bani and then koi gi laiba sesu mayam dagi tongan ba
kano ki furup singi representative se yaura sembada madu tau soidina semgada bani haina thamgrabani and then Guwahati da recently ngaranan koigi kano kuina phangi bami phamda su condition budi thamgi ko moina sa if moigi 2027 gi mamang da commitment ma piragadi kanogi oi demand UT gi ko Indian territory gi ko yaugani gaina haiba sigumba lai adubu hariba sing asida kaiba yadaba manipur gi kano je ko yamnoi nainagre manipur kaiba da manipur da laiba mayam sing ase phuru mayam sing ase magi hingba gi physiology gi sai risang sina lakba magi oiba ground situations mayam sing sina hingba yadaba phimam laibani manipur ji kaiba yadaba ni ko mapan gi district ngok chawdo manipur ni asa pakai kayana kai yadaba poni aduna kaiba yaroi da pot asigi mathakta amuksu legal kano mayam ma protection mayam ma international law nga aga thama manipur state ni so unlike Mizoram Nagaland ko Arunachal Pradesh ta lai basigum ji natte ko te si yenga kanda ko gi yamna separatist groups sing extremist wandering aida haibadi su tongnari ba konari ba mayam sing asigi mingda thadau NP ga thoga thadau NP gi kano mayam sing asi forcefully manungda leiba thadau gi manungda leiba mayam ka si phajal la leiri ba koli mayam sing ase kamana rescue togoni ko kani then kanoni corina hum ta dum yam kamai khan to kani asi yam haira kanda sai gi thabak togudabani aba khoi gi kano singsina khoi gi di let president rule be what they want ko haira ka leithoko man ba ma president ma pam kha tawjela janu gaina marak suda haibadi government form tawni tawroi hairi je ngasai president rule gi magi pandam objective kano mayam duma phangda toine ko ado hari potu objective tu haibadi conflict situation peace langna ba du nakan hona chalaga peace ki situation amada create tonga magadi government formation soidre haibni da ngadina hauji su sem jagadi amuksu kano lai ribani matangi ta 2027 gi la iba election ko singma mayam singasi amta kanoni asauba kanoni anti incumbency factor mayam mai lagadori bani si mayam sing kan popular government semgadabani aduna semna bohona bada masai gi uninformed candidate na uninformed leaders when lai bese at the same party amagi laiminari ba central ju pali be state ju pali ba BJP gi MLA masen makda wangang bada yam khena miyam da pautam ba bese masi ya ko yam ikai mi mamangda ko malem gi atopa jati sing na khangra ganda masi tawridabani yari makai kanoni koksung na bani khanagadabani aduga miyam da haidoko matamda sem kano da gidi phambam am da gidi ngangthora iba makoi member sing sina kara sunan ngangadamni ko aduna yaring kai inform leaders kano te oibina ba ina apin tawri thank you hoi thaga chale ja makada na paw siga mari lena na so ekoi gi separate administration gi demand tawri ba kuki jo MLA tara gi manungda MLA ahumdi same gani hairi ba popular government da minister phangna ba honari haina source haidi dongan ba source tagi phangba pauna hairi oza siga su mari lena na oza na dongan ba ahan bagi wafam da dongan ba wafam ohening ba wafam kyan su thambire aduga hoji phongli ba source ki paw siga mari lena na so oza gi opinion da popular government se soidana semgani habagi thajabadu lebibra kari wafam thambini oza aduni popular government is soidana semgani ko aduga section jagadi matam dudi khara aten ba musung kana sangbagi wafam duni sangto kragadi nuaite na president ne ji meitore anta kani ra geithore then sahi ahum thamgadangni aduga national emergency gumba aduga census ki problem gumba laiba election commission gi oiba agenda gi issues laiba taragadi madu kanoni akore matam kaktana matam khara sang hena lobu yai haibani ai constitution people right di sahi ahum de hena pon sahi ahum bok thamgradi adui matung de nomadi semdabdi yaroi semakani sahi mari manga matung de warasu ko adu nate dana ai koi dia adu hauji kutak semadu pamai wani sema pamadu da ngasai gi koi gi weri ba mihu chingsina yam section lo haibe wani and in all aspects the government ama semagi mai ground situations ma yam to semna lakna waibe wani hari ba ju leiri ba furu kuntra tu tariki marakta leiri conflict situation sida tongan na magi fillers ma yam natraga awareness natraga discussion natraga telephonic talk or secret meetings ma yam ma pangthok o haibe the secret meetings se mi loi pangthok ni malem na sanari ba conflict situation ma yam sida secret meetings ki katongar history leiri ni miyam khangandraga su but for the sake of the Manipuri society ko furu puntra taruki interest yang kai de Manipur am ki masak yenga kanda adugi role lo busu ude nakan da law na lai ko
aduna kuki jo committee ki nang hari ba MLA ahum du nate loimba ka im yaw da bani ko ministry phangda ba adudi magi phur kuntra tuk leiba kanuni manipur ni kanuna magi proportionate distribution of seat size ni proportionate aidi yaringai kanuni khara adum khaido ga sunna yena ga da bani ko aduna ai mi ani lere nang ama lere pot am purakanda ani ga ama ka tangai tangai yene je du ya roi dana ahum tuk na tro aduna samaina tawgi kanu duma magi legitimacy adagi magi kanu mayam equity and shares mayam du like da bani ni yaw da bani ko ki zo kanu ni council natra kanu ki ko ki zo gi community jingi kanu gi representative ni lai di basinga se yaw da bani constitution lai da bani constitution ya ga da bani adagi state ki ba tongan ba magi ex laws rules lai si in ga da bani law in da ba aduni alofu na ri se ko aduna terrors gi ba thawak sing tawroi da bani kiningai oiba terror ki thabak tawbudu bani terrorist hari se aduna asai gi ground rules kanu thugai bagi kanu mayam lai kre su tawkre agreement tawkre khulai kanu tawroi kholoi gai na haiba leire adu akoi da tum tawsan nama man bagi posit tawholoi da bani haibani open secret da asai gi khulai pai myam da su nat panata bra gai na adu ga ju tuk tawri guwahati gi da ko amadu kanu na su da leiba group oiram moi gai na oi natte gai na adu di su chahi ani ahum aduki matika highly alert oidana ngasai gi khurak hangdana security thamakanda anau anau khulai pa mayam ama tholak ga di failure oi re habna tro mogi thabak to thabak adu ni aduna kanoni ada pai da hajil ga ya ga ni miyam di ta kaw gi ni ga na khan bse masi ama khalli akoi gi legislature gi lusing masing oiro natraga atop political entrepreneurs ka na hai je hojikti paisa tan business to bu si mai magi tongan industrial units ka tra to na politics to entrepreneur tholak podagi acho watho ama ngasai gi phur ki leader sing juna magi phur to politics ki mingda lalolaga akoi gi kano paisa paina ba sen paina ba imphal da delhi da mayum sana ba hona bagi oiba kano ma thogle eba ko magi phur ji yolaga amaram aduna asundi vote kana ba amaitei na to bidre valley da to bidre ga hairaga sonai chathung di puthokraga moi ma leader sing juna lautho kan da paisa mayam do aduga adana thoina semgatraga semgatri jingje kana to bani khoina gi kan majority community pirak tamni kan haijel la kan da ngasai magi phuruk to la lolaga lo singba kan leader mayam su singdagi leirieba aduni moine political entrepreneur ga na hari je aduna sigum baga se kan nongning mani adum chumni ba aduna si section ga dongni aduna even lairiba kano kai sinko ki lusing musing mai magi phurup masa ngasai gi kuki jo kongsing gi marakta lairiba mayam to gi interest kamaina hingni mi gi lamda laisalaga kano ne akoi na laiba 51 gi mamang da lairiba sai su mayam ji di gi protections da kai da kani ko akoi ne heta mi ji ba hoda honjala ka masing ya me ga na bota tawraga heta tokshan gani ko ga haiji hujik ki matam 21st century gi yamna kano wereba ka matam si da adugum wakhan du khalloi da habnida aduna adigi kota aduni kota aisi amna lubani kota si yaringai akoi di manipur gi di magi civilization wangna lakpani ne ko TAJIDA yaringai kota si simji muthana ba lakna gadong ne ba kota hai muthat jingai di ngai pham saning bado kai gino larik tamije na ngai gi kano singi kari gi mayam laina larik tamudong ne tamka larik haina ba tamam da ba lai dina ngai sta kano stipend phangna ba ama phangna ba sum da dun natraga ngai kota da ai kano mathabak changna ba kota da ai kota da IS phagula ga di ludro mi kota da kano gi police officer oi khala ga di kota da kano to khala ga di ludrai mi maram di nongmai ka pa ji am skill loi ga dong ni kota da nongmai ka ya ponti mi aduna ngasai wahan kan mu kota da khan ya ponti mi aduma yam do sum akoi di as long as akoi ji amaram da har ga di kota system lai ring ga akoi chokho pa thinda ne ba amaram di lim na phangba ko pa adi gi mayam lai bani na yaring de loi muthala kan da je atta magi biham thopa infrastructure the magi input mayam je chingtam khai na loi na kan phangal la kan da adum sol competitive oina sanghal la kan da maliam je joint effort amana maliam da mapung bhaba leiba kan oina bo hona ga dong ne ba ko ja ko maseng ha khongse bai na lei ri aduna national level da compete tong no bona ga da international level da ina chang na phona ba gi kan jom sang ga dong ne ba ko aduna si myam si yeng kan da
ꯆꯤꯟ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯂꯦꯖꯤꯁꯂꯦꯁꯟꯁꯤꯡ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯔꯤ ꯌꯥꯝ ꯊꯨꯅ ꯃꯁꯤꯗꯩꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯒꯣꯔꯃꯦꯟ ꯐꯣꯔꯃꯦꯁꯟꯁ ꯌꯥꯎꯁꯜꯂꯀꯥꯟꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯊꯝꯃꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯏꯁꯨꯁ ꯇꯧꯕ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯑꯗꯨꯕꯨ ꯈꯔꯗꯤ ꯍꯣꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯌꯥꯅ ꯌꯥꯅꯕ ꯄꯨꯟꯅ ꯇꯧꯁꯜꯂꯨꯕꯒꯤ ꯗꯁꯥꯅꯤꯅ ꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯀꯩꯅꯣꯅꯤ ꯗꯥꯏꯇ ꯂꯧꯗꯕ ꯌꯥꯔꯣꯏ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕ ꯁꯔꯀꯥꯔ ꯂꯩꯈꯤꯕ ꯁꯔꯀꯥꯔꯁꯤꯡ ꯗꯥꯏꯇ ꯂꯧꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣꯅꯤ ꯅꯣꯡꯃꯗ ꯊꯣꯛꯈꯤꯕ ꯊꯕꯛ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ years negligence administration ko by the leaders of both hill and valleys ko karoni valley dagi kana muting gi maranati adagi singi muting tangi maranati minority lu sing musing tangi maranati collectively moida yamna irresponsible oiba yamna physiology khangdaba past history nei na daba aduga kana lanai khunai kana ni phajan nair sakhidaba lanai su hingde yaponte adu khunai ne hena maru oiba anigi balancing gi ka wakhalunga khangidaba ko aduna sigumba ꯃꯌꯥꯝ ꯁꯤ ꯂꯩꯈꯤꯕꯗꯨꯅ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯥꯛꯑꯀꯥꯟꯗ ꯀꯥꯏꯕ ꯌꯥꯗꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯑꯒ ꯇꯧꯒꯅꯤ ꯑꯅ ꯈꯜꯂꯤ ꯌꯥꯎꯒꯗꯕꯅꯤ ꯌꯥꯎꯗ꯭ꯔꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯅꯤ ꯀꯥꯏꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯦ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕ ꯃꯤꯅ ꯃꯁꯤꯡ ꯍꯦꯜꯂꯛꯀꯅꯤ ꯁꯛꯇꯤ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯌꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛ government se form tawna bahona bada kan loin bak sauga sala sakadabani sin thamge ko thaga chari uza makhada na lakcha bada uza aikoi gi AICC gi lamjing makhada leibak asigi tongan ba state sing da hodopagum manipur gi su AICC ga kusamnaduna MPCC na AICC gi National Spokesperson Talent Hunt Program hodokre program hodokpa siga marilena na advocate bansal na phongdokpada oza manipur da yamna chawna constitutional crisis mayok na re BJP na miyam gi kholaw namthaduna thamle haina blame tawwa wafam jeda oza kari wafam thambini hoi kaloni uski wariba potuga gi wa na te ko aduna wafam du thambai wani aduga masidi yam sangna lakko kanoda manipur apikpa state border state kumagi kanu se akoi ta da na lakpagi kholaw ma sidi akoi da yamna kanoni events mayam amna proof toroga leirabani singa ningai leite hojik leidiba statement du da ta support tawbagi wa na te statement du khudung chaba lawraga function lama tawbuda kanoni opposition gi natraga amna amu remind tawba hai tare aduni ne khalli maram di akoi da ningtamna lakhiba sahi risangsin lakhiba magioba international status on da lakhiba manipur ko tongan ba international treaties na protocols mayam amana recognition piraga laiba state kumba amana magi 1947 ning tamaga 1949 gi kanoda merger ama the agreement tawraga unlike akona handana haibedo Jammu Kashmir na masagi wa status ama article 370 nga aga leijarakhrabasu makoi da even India ga pungi matamna merger agreement tawgidabagi issue leiribani akoi di state kamaga state amagi marakta yanaraga yana waron inaraga Manipur Merger Agreement 1949 haidana laidini 21st September da kuna sign tawraga 15 October da aikoi madu lauthokna sana bahogi bagi wari ta lai ko da mai to entity ani laigibani na Manipur gumba state city masidi akoina bu masi re-establish state ni within the constitution of India da aduna even 1971 gi reorganization ta kanogi notice reorganization ki kano da ek ta bu yawri duni even Nagaland Mizoram adagi kanoni Arunachal Pradesh adagi makhoi mayam je form state ni under 6th schedule ko Assam dagi kano torokanda nauna semba state sing ni but Manipur di establish over state ni I 1949 ya wangda leram duni haibani hajung ma post party state namdhare ko party state yamna andaba thakta namdhare then amuk 64 pita amuk union territory kana amukena andaba thakta namdhare adumai ta state ka GPB da 1972 da ko aikoi gi yamna thengna akoi gi kana state ka piraga akoi si yamna neglect tawba haiba tare ko state amoina nation amoina lakpoduna ngasai gi kana UT gi state ta handari ni da aduna maram chada ba to kana mayam piraga thoina neglect tawpagi wa leiri imni adagi then ta akoi si yamna kana ni leiriba democracy gi marum sida equal representation la kan aikoi gi miyam sida phangam to ko magi community mayam natra picture abasu ka India gi oiba parliament ta magi mihut ki sabsaba right phangam da ba masing kam da MP masing
ꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯅꯤꯅ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗ ꯁ꯭ꯇꯦꯠꯀꯤ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯂꯨꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯜꯂꯛꯄꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯨꯚꯃꯦꯟ ꯃꯌꯥꯝ ꯑꯃ ꯏꯔꯥꯕꯣꯠꯀꯤ ꯃꯇꯝꯗ ꯔꯦꯗ ꯀꯥꯔꯠꯇꯒꯤ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯗꯅꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯐ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯅ ꯃꯥꯂꯦꯝꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛꯁꯤꯡꯁꯤꯗ ꯆꯠꯅꯔꯤꯕ ꯌꯨꯑꯦꯟꯒꯤ ꯃꯈꯥꯗ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟꯁ ꯃꯌꯥꯝꯒꯤ ꯃꯈꯥꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯅꯦꯒꯣꯁꯤꯌꯦꯁꯟꯁ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯣꯗꯦꯜꯒ ꯂꯧꯗꯕꯤꯗ ꯍꯦꯛꯇ ꯋꯥꯟ ꯁꯥꯏꯗꯦꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯦꯟ ꯗꯦꯟ ꯑꯗꯨꯗ ꯈꯤꯇꯪ ꯃꯨꯛꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯚꯟ ꯇꯥꯗꯥꯒꯤꯀꯣ ꯇꯦꯔꯣꯔꯤꯁ ꯑꯦꯛꯇꯤꯚꯤꯇꯤ ꯗꯤꯁꯔꯞꯇꯤꯚ ꯑꯦꯛ ꯂꯩꯈ꯭ꯔꯦ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯋꯥꯔꯁ 1958 ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ ꯗꯦꯟ ꯑꯟꯂꯣꯐꯨꯜ activities prevention act ko adum sigumba mayam lari NSA national security samaina tawdana sigi kano mayam sigi British ki colony gi rule mayam semto ga amuk sum rule toksalakpa and then aduna bosika kano ni mara pai bi toksalakpa adagi kano ni miot mine gi mayam ta lady ba situation mayam je whole yengo kanda adum akoi disturb oibo area am da som namjala thamak paduna yamna wan hingak mayam ji yengo kanda sigi negligence aduna ngasi phongtoiba aduga ki wan negligence is a continuous process like we later bani but like we hawak kada bani aduna aikoina maran paksi siraga suyadi akogi even malayam to kanu me amda akoi yoiba potential me am unity aduna unity proxy koloksi har kanda mado koi fight tawdam ni still picture abasu ko middle east Israel ga do Israel ji manipur ni chawli mine tagi mani missing ji manipur ni heli mine isti more ga na hu tawli kholi mayam singa se anyway but within the constitution of India as long as akoi ji makai sigi marakta chu constitution ki provisions mayam ti bahar le tawbo ko pa lakko ko mayam du yenga kanda adu de akoi bating thok na siba ki dana lawum thok tro ma gi sigi mayam chini aduna bo akoi article 3 akoi da manipur gi kaina gi masak lakko je akoi yengjin ji masi da toan na to jinga siba da adum mi khana lawbu na tana main agenda ka su oiba ngam de dana hauji su karani NRC ki matang la ibe ko mayam singa se yam section si da akoi kan taw do bani article 371 gi lai ba si constitution ke no mayam si amendment ki laitraga di akoi oiba full security laite ba anyway whatever the community natraga section jing da pam da koi pi gi je ba ko kano PGC tawdadi makai da manipur amagi masak to hana constitution da hapo sineba koi haije aduna constitution guarantee to safeguard historically evolved pre-existed state of the region boundary of Manipur se masik constitutionally akoi da piro haiba se Manipur miyang singtam khaido ga palaw yon loin lawmin ba yada bra haibani da adunga pir ga di kanona akoi gi hana lairiba sing gi laiba posing asida even ton one way ADC gi laidana asigi lairiba kholiba kanu sida hena sakholaga kana hena financial and the kanumba power piraga hena development web infrastructure pichal kanda hena kana sokhona khona bdo ado akoi ni hena support togi haibani to wedi kai do manipur amagi poti kana piu haibasi akisi common asi boda adum haira kanda mayam nakan objective haido sat leire amma katang dum illogic dorage hojikti adai mayam singa sidi hono pamji kai de manipur na tro kai ra kanda am ising changa kanda akoi si adum suicide do ina amaga muka kanu da munaraga pikhra ma kanu sida simina do na tro suicide din ke nom da ko changi min do adu tar ke nakan da adu ada la ro ke da ka lege adu ka consumption to ona manipur gi akoi leiri ba majority mi khara na tana skin khara tana la ro kanda ma do akan pressure ma parliament de pukhala kanda constitution amendment manipur CC ne ju recognition ma parliament to bira kanda ma gi status sidi in toto adum kanu within the constitution of India, as long as Laringai di Manipur territory di magi ko this compromise to yaro kai na hai magi wahai am tang happy ragadi yare ke no asmai to na so aroi the point la pada mayam si yang kanda ko gi tonga na full single hori MLA sing ko defected MLA na traga some kanani renegade hai kadra kan mission hai kadra hayam tuna hala kanda yang ko gi lerio from sin la kadamani tawda di 1951 gi matung da lakwa police census tawra matung da delimitation or election or everything can be taken off for bright future is tham gi ko ta hoi thakachero ja makata na lak jabada border fencing gi thabak kabui kayoi bagi hotrong hoba utonga manare home ministry gi official singna yensin lam labasu ngamkhai gi sambal amuka su tudek lam le haba paw mi yauraza paw si ga aikhoi makha chathajarak pada manipur da leminarik liba furukanduk sing gi manung dagi chingi furuk karana manipur ga Myanmar ga taina bangam kai paringda
FMR amuk hanna chatna hangadabani amasung ngangkai paring asida sambal khaba yaroi habagi demand tawraklabasu state asigi tampaki miyoi singnadi ngangkai sambal khananaba mari leinaba lengakta taksinduna lakpadagi ngangkai paring da kharak liba sambal sing amukta natana thengkang ani ahumlakta thudeklaga amasung sambal khabada sijinaba yotching huranduna pukibagi thodok sing leptana thorakpana ngangkai sambal khabagi thabak asibu kabui kayobagi utong ahobaga pangkhak oire haibo wafam dune sa leiriba pausi da phibam sida kari haibi ninga sa border kanani fencing si kan saswaida ina kan to free movement regime gi kan leiri dagi NRC ki kari ma se election among the MP election last MP election ki among the commit men mayama ko ki leiri sarkar sing so pi grabani ko but central government is that BJP government so pi gi bani akoi gi yam toina khoina yam high se ta kana ngamudor di high ganu ga high bani da akoi se so jinga kanu ga ministry of affairs ga wari chana gi matam da han chana matam da adum kai ba hoi trust deputy building ta ba to trust kanu da divisi ta ki ba to kai gi no hai matam da khoi gi high do ki ba po to ngasai gi kan tau da base ngasai gi free movement hanjani the national highway kanoni kan tau base ngasai hang to kani ko to kani the IDP hanjangani tau bu ko mayam si song ngam drga di kamai wari chana ri no highway gi kanoni ngamoi do poti high no highway ni da hari ba free movement ni jimbo haro border fencing gi su haro the lei ba mayam sing asi kanoni already election among the kanoni yagra pol amani highway ni da tabu di kanoni amasida kano khoi issue jing khoina thengneri ko maramna kana even fencing to loisandre na khalla bogda koi ki land border fencing sida koi na mathau tar ji land acquisition mathau tare adagi hoji court case leiri ko sigi matang ka case ki court singi kanu su khara adum leiri adagi local gi chip mayam gi kanu mayam leiri kanu basidi da kanu tong yani yaroi haibagi kanu issues mayam leiri ko leiri 440 kilometers ki kanu sida even phanam nu dikhara bani adubu kanu maru be jaga jaga sing lo sin da leiri mayam se sigi issues mayam ma sai border fencing mari le na leiri haibani da ngarang da chuwar mari amu sat laga mori da kanu ki yengsilu bagi wari fi obani ko official jing samai to da hari bo issues mayam jing address ro kan da ko gi kanu border fencing gi kha bagi kanu se pung phar ka dui ne ba adu addressing chu am ning thin meeting to da ko ta wari bo tai chana bagi pau se wi ta dia haibani da like akoi gi kanu jing jina ngasai mamang da hai gi government ama sema matam da peace ama hana darkar lai peace abdu lairaga di PR tu lairaroi aduna peace tu lagna bo hona bada sai kanu to atoan ba kanu MLA jing da magi kanu legislature jing da magi thakta kanu to goda bani kanu support to goda bani ngasai peace process da ko ro magi way what then path finding kanu maya ama point putho goda bani adu to goda na sum pham lai thoga adagi amuk to un to ba right adagi responsibility me am to dra kan da hojita amuk napak ta na bagi mong de le kan da mai ki napak tu gi opinion to ngang na lai bagi mi am da pan tholak pa ngasai hai ba do aning phom lai tholak pa na aina amuk lap na sum koira sat ja tai ka sinate adu similar position lama da border fencing da mathau tari ba land acquisition gi matang adagi case lai ba gi matang receipt mayam gi yadri ba gi matang khenari ba mot mayam lai ri sing do adu address phasana tau hai bani da salawna adi border pillars mayam gi identification ta de kadai na kai bo gi magi wori ba खाइदोपगी पोतु मियाम द रिपोर्ट थमा का सिबोर चंगल ले गायना लेदना अदु रिपोर्ट टु मियाम न चा सान द थम का न दि मियाम सिन मदु कनो तोर का ने ए मोय तौरी ना जो खंगदुइ नेबा अदु मियाम द सुंदों तौदर का द लॉजिक तौ का न यायगा यादेगा मागी यानबगी सिचुएशन अमा खक्ता लैरिबा पयाम दि मागी मदुगी मनुंग द लैरिबा कनो मियाम दु कंट्रोवर्सी पोट मियाम दु हाना एड्रेस तौर का द लास्ट मदुगी कनो लाक्तुइ ने एनीवे कमिटेड ओइग्रे तौनी हाइग्रे तौद्रे तौदबदुइ पोटनी को अदुना होत्रong होरगा कबु कोइबगी मोंगदा मनिंग अमांग होरा ता लेरमे हाइबनी अदुदा सो इकोइना जो इवन environmentalist की मियेंग दगी कगी लेदना कनो की नेशनल पार्क एनिमल कॉरिडोर्स मयाम गी लेरिबा कनो सिंगसिदी यांगो पुपीगी कनो लेरिबा एरिया साइसिदा कमाने डील तौगनी फेंसिंग जी करी खुका खागनी आइदी कनो नि मागी नेचुरल कनो वे मयाम मा पा कनो मा कम्युनिकेशन हाइबा तारे ngasai जीव पानो मयाम सिंग द कइदा समदरी बिगी ना कन नेशनल पार्क न बॉर्डर का ओइरी सिंग द कमाई खा देनो मतम पुंबगी न सांगा सजी सांगाई उचे कोया मयाम चंग मयाम सि अदुम थिंजंग रदोइरा
si practicable oibra natraga masi kana da environment da sopar soktabra ka gi dugi issues kai je yam amen kana concern ohenning ya bani da asigum masi yenga kanda kana khoi gi hari port ngasai free movement regime gi kari gi laiba mayam singa ka do khara khara marak marak ta budi amung mathi phong budi ui ta budi yamna phajana update tawra kanda even ta ka ILP gi kari gi hojik adum karai sakri no gyan ta te tawri ba tawda bra tawri ko tawdi madu report mayam da adu ada gi kana se yu ude mapan di ji sung chang tra ba dak se kang de ko anyway but sonna kana kana missing sum hen kalak padagi lam khopsan gi wari lairi ba kholi mayam singa sine aduna yaringi transparency accuracy mayam singa se kanoni hojiki society ji yamna mathau tai tongni tawjara miyam ni tole kaujegi ni gaina haibo wakhalon da leadership oiba natraga administration tawba management tawgi sabuk se to osi aduna lairiba responsible kana bureaucracy ko then leaders mayam singa sina matamatong gi tawriba thabak singa da ngasai gi transparency and accuracy ki miyam da information se yam through newspaper and then through media ko masi phangan ga dawni na yari makai haido ki bitak ti lusinam lakna ga dawni smai thamge ko hoi thakachero ja duga makata na cookie sing na makata na chatok chasin tawba thinglagani haina FNCC na phongdok pa wafam news ireng khul thugairamba KNF ki mathakta FIR thangat kre haiba paw yauri za paw se ga haikhogi ireng khul amasung joint drive council matam kakta na cookie sing chatok chasin tawba thingbagi mathakta naga taba lamsing all kasa road amasung national highway 37 da cookie sing chatok chasin tawba thinglagani haina Fudel Naga Coordination Committee FNC gi maikai de ki thador pa cherol amana khangalakli haiba paw ne ja paw si khoigi ngasai gi ireng khul thugairamba sigi haidi maru oina duga makoina chathok chachin ju thingakpa cookie singna adudagi amuk aikhoigi FNC Fudel Naga Coordination Committee sina muk thingakpa ne boja asumaina amuk thingdok thingjin akai ram haitarena sumaina thokpase oja gi oibu mota kari wafam thambi Tajida masi hana sungang musu nuaite ko banoni mapangi mi wegera adagi mitop wegera mi na mi amada chai bangang bakano se adum akoi dadi nuaite ba phawri ni aduga topam to ko magi reality ko kana me amsi sum yengol kanda all the time akoi gi hojikti hoi cookie har kana thado inpi ma sa mak thado group ti thola ena koina lobu yai aduga thado ma yama phajal laga khulaina namaga namhori thamhori ha beduni adum yam rescue to jai bani koi ban sa government ki ma ki de yang kan da haibadi nongmai ki sindon da thado wina lejininga mayam ama cookie job fault namjal laga thamado lu to bum jai bani anu sum yang kan da tawhai da ba atale tawri ba mayam sia yar ga kan go min India sina dum khang ju thammi ne ba 1917 to 19 gi kano mi khongjai lan haidana singa khamsana jawna ga luching bo boira kanda hoi konung gi ningthau kari marakta kama ka mukna ba lairaga su ya kano ki force level gi mayam ta sanction gi ba manipur state ki hoiba saruk amane ba movement do ko manipur miyam da pamna ti adu bu hari ba mayam singa du ga sanction gi ba du na ngasai gi anglo cookie war ga na cookie nation amani ga na samgana ba gi lan ni ga ne ta haijin ba ga leidana asikum ba se ta tauba dagi kano ni su to laga no mai ta kapa de German road kan lai si kano kamaina recognize kana na recognition piri bano ama tori bano adagi amusho si environment impact assessment gi report ga ya laiti ko pasen simjan mani adagi mi gi lamphor ga simjan gani aduna kano adagi amusho kana lam du moi gi nam thajan gani tamai tawduna adagi ka cookie kano ship rights ek ka mamang da loine even ta ku sin cookie gi Mizoram da bogda muthat laga laigra ba pot kai do sida manipur na hauji poga sanara kanda sanari ni ga na haijil la kanda adum thok tong la tong ni aduna yamna sigumba aduna ni ai ji ka na bo hau ba hai tare kano ji cookie kuli covid kleidna sai gi 1917 gi 19 gi potu kuli oi ba ya kano ne ba woina lawna hona bagi keno ne ba dagi kona mu pasan da covid laina dum sandora pagi keno ne manipur tawri je adon hai bagi keno singse idi punna bu lawning ngam ni moi tam je hai singse thado 1951 gi mamang dagi leirak lawa keno sing yaudi ko adugi keno mayam so adona mona tawri ba mayam singa se amna keno phatra bani ko
aduna sigum mayam se government of India concerned authorities and then government of Manipuri concerned authorities na yamna kanoni niyom sumna under the established laws and acts of the nation ko kana constitutions masi ano thabak tawningi aduna tawdabadagi adum phone thadopagi open secret oirakpase masi kana yamna ikai ningai goi aduga hene hena mati phone loidabani aduna lambi semi badugi damakta su chapchana kanu oigedabani kanu ek runna yabu oigedabani and then me obe indigenous liba even the whole Susanpur area Tamelung area mayam singa se historically ko adum Jalalong community ga na hoji high river kawina kanu jingi rongmai riang mai mayam gi hoiba original kanoni ko adum khang lai raponi matudina fu da tawrakanda takthora kabui Jalalong mayam ama kanu mi hatina hat la kan tan tho kan da khunda sa lai ni mapangi mi mayam na sigum mayam gi history ji mang ba yadana adum chena ne i ga lai mayam si yenga kan da akoina collectively hojikti gyan tamina si amu boire tawudadi mapan dagi la ko korina khum ta da hadan hai che 51 gi matung da la mayam singa si di takthok tring gi di manipur santi chung lai lai roi ana haibasi ma si committed ora kan da adudadi sai NRC gi ofung la ije ko aduna yaring kai kanoni sigi mayam si am sensitive ne na si aduna sai kanoni migi wariba area to the nagagi lejaba sai Jalalung ni lejariba pot adu moina thajaluba kosaluba lambi lana simne badana tana lana mu thajaladi masala sorak pata abna tro adu simu mayam si da miyam gi solidarity ulakanda asumba inakan du da miyam le minara kanda ko laliba sing tudi yaring ge mathi phongdana bana traka makhata na amu na sigum se tawdana ba root out tawdana ba koi hona mina si hai bo apni thamge ko hoi thakachero ja makhata na ozana illegal immigrants sing se senga tak thoki ba gi wafam zo opinion su thambiri makhata na siga wafam duga sumari lena na ekogi manipur da mikok thidringai mitop sing khandok tuna maramda halan khidrabadi state gi yellow group sing mut ki ba yai haina ekogi campaign for just and fair delimitation convener Jitendra Ningo bana phongdo pa wafam maru oina manipur da illegal immigrant kaya si sangsalak tuna lamdam asigi khunai lon lengak lon senmilon achoba se theng ama piriba ase ko khange harabadi ekogi census ki thorang tawriba si da ekogi ngasai gi mikok thidringai sida mitop sing khandok tuna halan ki base tangai fadanamak hena maru oi haiba wafam dune oza makhata na oza gi oiba opinion kari thambini Tajida masigi wariba hoji update sorangna ko so far my knowledge aigi kanota lairiba si kanoni dili kanoni hariba census si tawna bagi akan bago mi india gi kanola instructions laire then madugi preparation me ama sanction ba hore in the meantime manipur da kanoni hariba si kano tawba ya giroi karigino haiba matamda ngasai gi mitop mayama phoman mayama chak thong ya roi dena phoman ji sum khantok tra dia ana phoman mayama hapaga chak thong sa ya bong deba adu apa saksu sabi yaro habani aduna phaudu amani khak phomanu yawraga di khara su khantuk jinja ba ko adu da paktak na sing masinga kha kana phoman masinga phau masinga manara ga di sadu kamai sadu ino habani da sem aduna ngasai gi lairiba phoman yaliba illegal immigrants mayam se adu mate yame habani adu akhui tawhai da banga ta gi kanu sida saidani khoi se kanoni even kota gi tribe no ibana tan ne isa gi mindset su tribe na seng bo wina ga uthorok yauri se census to bu 2021 da bu khoi district ani cái sector mapan da ka tawr ka hengkat limba miki all maling yuna kana missing hengkat bagi sang ga lejari ba de nation yun da lejari ba de triple kana 10 times adu time gi hen ba sibu kana ya bra hai bani da aduna siguma mayam singasiki tawhidaba mayam duna ngasai gi manipulation tawba inaccurate data ko sengna puthokta ba mayam singa duni mumor kan 2021 gi potu yenari ne ba dim khung tawde lakpa digi 2026 da amu hojak tha sahi sida amu chidun ji tar ga lairi ne ba sida wathok si lai ne ba sida amu sum si tawni haidana ngasai government kana ni state government so lauthoki ba mari ta jida ko aduna January gi 2026 ta gi na 31st March 2027 bausi district mayam je freeze tawramani ko freeze taw loi ma kai magi lengthok sing karim taw ya ro chathok ta sin na ta missing kano loi ya ro amni question di kana hai ba mayam sing asi marak ta leising ri ba phoman mayam illegal immigrant mayam do madu hana takthok
kadabani haiba miyam ki demand du ni ba akoina tawra la ise adugi part amoina demand gi paring da cha la iba movement ni ba ihong ne ba hoji la ise aduna si akoi miyam support taw gudong ni aduga hari post ma yak sengna aksai gi kana NRC should precede delimitation or census na hai se sine ba akoina tawise masi constitution ba right ni aduga malingi ba sana kanglon ati kan ai common sense ya ga do po ni si miyam support taw si aduga masi hana akoi taw gudabani taw gudadi mi thibuda freeze taw gi matamda samna haibada akoi IDP mayam ma leiri internally displaced parcel lama hojik leiri ba rehabilitation center sing mayam sing sina magi akoi na pom taraga magi kanu da voter list andar leigi ko ki mayam do adugi jaga da hanjandra di kamaina census taw doino ka leidina aduna IDP mayam sing nearly 60,000 ga leiri mayam sing ase magi mafam do hanjalaga madu ko ki yaw ko do notro hoi oza Tajida aduni adu mayam du taw de na kamane mi kok thi doino hai bani da akoi mayam kai lekai de gi akoi lising ko leiba de akoi kan sani chawum tan thuoga atopa lekai da thamakan akoi lekai gi mising di ni ya bra ba hoi adu sigum issue je kan han taw du ni IDP du mafom da thamakan da magi bottle is yauri ko le ga yeng kan adu da kan district freeze taw du ni ba adudi kan freeze taw sanga mi chang ya dra ka mai taw no IDP ma pan le ho jing ji di chang ya roi dra ga sigum ba mayam ji suang khan da na hata ol jai putong taw re na papan panjan ba ji ne ba ai kan center na tra atopa state ama da si taw to re si taw ri phani khan ba do si the national policy wa dikha phani ga hai do akoi le ri ma pan gi aswai ma pan gi phiban da le manipur mu pham ji chukan kan bi da bi ne tho mo gi na gai na hai bu gi kan to mal ya hai ba ni da si mayam se anyway adum ta da la ya ta ro ju hai re ta da lo ju honar kini khalle adu tara ga di kai do dre hen kan law go dong ne ba hen kan law di tom law ya ro hai ba pun law ji hai ne adu ni unity na hai je from ko tha taruk tare ki le ba mayam sing si da si collective voice ma people's voice box populi box d hai ri da na like sorry kholaw ne na myam kholaw je sigi mayam si yang kan da aduna hai ba kano mayam si even IDP gi to 523 crore ro kanu to resettlement gi kai ro ni ko adu ga ju adum phan sinari sin da gyan ta di aduna sigi mayam si yang kan da hojik ti yari makhai kanu se even NRC itself se bo da Assam to hoidar it is successful or not kind ji question lai ri bani akumar ma ta khoi khana bu di haure naina re ko sik chu makha ta na khana ga da bani if NRC is to be done and how say masi is it to be implemented ko kamai to da ge some kanu ni madu da kanu Assam gi experience yang kan kari khoi da masi da hapchon kari to bu ya ga da ge khana ga dong ni har ga mi gi adam mai pak pangam di pot me du si pusala kan se ju mai pak na thamdi ke dong ni hoi adu mai pak na ba Assam da tawre NRC ja Assam ka da hoje hodunga Assam gi NRC ai ni India ka nam se tawdri ko aduna India taw dong ni hajer ga jo Assam gi NRC ji ne ba adu NRC du mai pak ta ba question ju hang ga dong ne ba adu pak ta ba ya ro pak ti na buk lai ni ne ba da loi khan to kan da kanu da game ma tawra ga tham gre adu ga am ta legam dir ga hai do adu ai taw na hari ba deportation gi matang identification gi matang sigi mayam yam clear oina swai da kari da factor ora mai pak khidri no pak tra ga di pak ta ba area da kaino manipur da madu ka samana pak ta na implement taw du na ka adu na kari ka na do ino na pak ta ba area da kari hatu hapsin khana na hor kan da anyway the see measures local agadi NRC will be more effectively as a maybe more effectively implemented in the state guide to higher kanda madu ki no da preparation to thang gdong ne ko so the academicians intellectuals mayam gi kano mayam si input mayam darka lai amara maduna hariba kano se yan maru boy aduna NRC should precede delimitation or census ko census lacking the delimitation to jingai da NRC mito khantok pa illegal immigrant khantok pa ko sakta tangkai me hen na yaw ri phomang chi lokthok ta na sakcha bi yaw ri da bani na masidi dam yang ba aso voice ama ngasai gi kana thon chi hai ba kana se sip tham gi ko hoi thaga che oja loiselak pada lamdam sigi mi pai ni ngai oide corruption yaw da na kanglon chumna thaba khuding mak logani haina nauna semba Manipur Staff Selection Commission MSSC gi chairman Richard AIST Ranjit na phongdokre oja wafam se khoi mamang da su notice thoki ba thengare ai khoi gi nauna semba ai khoi gi Manipur Staff Selection Commission gi tongan ba post khara kau ki ba sigi matang si ga su mari laina na ai khoi gi mak na makha ta na phongdok pa da ai khoi gi
maruoina mi painingai oide corruption yaudana thaba khudingmak logani haina chairman sina phongdokpani asigumba khongthang se yamna phaiena lojai oja makhata na khoigi staff selection commission na merit based ta yumpham oiraga punamak khoigi subordinate posting thabak thoram transparent oina lona bhotna gani haiba wafam duni asigumba khongthang se lokhat pirak pase yamna phaiena khanjai manipur gi damak tasu ojagi oina makhata na ojagi oibo opinion da kari kari henna lohhanning ba khongthang sing kai kai di le haiba du su phongdok ni khoi se phajab loi khange ba phajab ji kai noi ji malem gi na pha ji kai noi ji loi khange ba amda tawda bai wari ne ba khoi ji da lairi mayam se staff selection kam ngarang na han na tro amuk taw la thok na guwahati da taw exam taw ngam da MPSC kari gi adum wa thok lai hai bani da tawra di tawro ataw bu tumin na taw no tumin na computerize taw no hai bani phong na adum law thok na singai thagal le moi biodata sini ga na nungti gi sum upload taw ya ke no website ta adigi khwai hen me do khoi myam khangmin da kan da di ya kanu DPC pham dro bo ya re kan no mayam phong na khoi myam na asim di phai ne mak khwai hel li ne adu yo no open world di bo ro kan no te ai di phatte ha bana te phajai ba ngangi do aduga history di asai staff selection commission gi kanu wero state staff selection commission gi wero the MPSC gi wero ma gi lai re ba history mayam sing sida kanu wathok scandal mayam gi kanu du di amu an record tor ga puthora ga di adu ngasi hari wahi jina kadai bo kanu to dui no ha bni da hujik te khoi encourage tawri ba risu tawri ba adu kanu ni hayang sita ngai re ba thajada ba du di ai right ne ba maram di aina thingnari ba experience ama mamang da laigi ba da mathong huk da mayam amana tawru mafam du da yam phajana tawni ha du di kanu ne male ba politics ta politics ha ba do ama yauri dana ta town tholai ne ba politics ai si yam phajaba maling gi ba mi gi kanu da la ine ba the real what is real politics ai si da laigi da re ma gi ethics se ma gi ori ba kanu mayam ama masak mayam ama ko socialism democracy gi kanu amoina representation na politics la ibani ga khang da bi da politics na nga sai political entrepreneurship ka na ko na hai ba lai da ma mai phur la lo la ga kanu ka paisa paira ka na phur tu da blame to sala kan amaga amga nusina handri leadership ki ron ching leader singi yauri ba kholi mayam singa se yam yiging ging sing dong ni hai bani da aduna khoi gi di hai je yam phai to bi wa hai bani da to bu da di kadai bo da kanu to computer du kai tham dui no data do computerize kamai to dui no yar ga di website ta tawra ga upload sum to bi nung ti update to bi yo khoi paminara kan de yeng min na ji ko even interview ga ji open da sum live to ga di ai nungai dong mali ta ji da ko adu kai gi hai bani da mi gi kanu ISIP kanu mapang gi di thadore ina mar da record to thadore ina kamai khumba kamai na hang ba gai na akoi ju interview gi DPC pham badu gi interview lo bu dum live to ga di angang myam ji yeng jera ga yam phajale skill lu myam gi matau du tam jera ga record to jera ma du model na mi angang youth myam sem gat pi yai ke no phajai ne si ai first ta ba yai tar ga as mai mong ji khu tam ji ne ga na adu di sai DPC du adu na angang myam sem gat pa education saru mo re na ani interview ko khoi live thabi yu si ne ba yar ga di si adu na phajaba si di kanu ne ba gi hoi kabi nature ka hongna ba kabi ga leimina ba leibak ni na du budi wahi phajabo di hai badi khoi gi ka community myam le hai bani ko thabak to ta nuai ta badi wani anyway so khoi gi machina ba kono maran sinara ga pollution be yaroi it's time to change hong da matam ni hanta ki sidi kharena sathi ba commitment goiram ba su yai ko let us hope for the real commitment, true commitment ko for the sake of the physiology of Manipur yenga kanda koi thagasi ko. Hoi thagachari oja ojana mamal yamna wofung kyam su thambire oja gi chillawa matam kyam su kai thokpiduna tharamasibu mupung phan bi bagi damakta oja bu haninga leitana thagachari oja. Matang asida news analysis loisinjare mityeng tabiri ba punamak pusu amuka hana thagachari. Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament ama lagliba kumjali sing aniga kunga taruki January ki tarik taragani pandagi hauduna Chingya People's Club Yairipok Ningthaunai Chingya Lekai na sinduna Ningthaunai playground da pangthoklagani tournament asi form ngasi maktagi fangbiragani
Tournament asigi prize singdi winner prize ta rupees 1 lakh with trophy, runners up ta rupees 70,000 with trophy, best discipline da rupees 7,000 with trophy, best goalkeeper da rupees 5,000 with trophy, top scorer da rupees 5,000 with trophy, best player da rupees 5,000 with trophy asina chingbani. Registration fee na sumetagi rupees 7,000 khaktamak oigani. Form 1000 bagi aroiba matam lakliba January ki tarik taragani thoida oigani. Manager meeting na January ki tarik taraga mangada oigani. Akupa marol gidamakta pizariba contact number sing asida pau fawbirau. Contact number sing adudi 8837447610 natraga 8787882150 amadi 60093969994. Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thazaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amu karigi chatlugani aikhoigi manipur da su hogikti awang bathaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabai Soy Impal East Lengsin Birau. Natraga, aikhoigi phone number 6909390666 ta call to birau. Hakchang phana thamge Class 12 amasung graduate loiraba mahiro singidamakta Germany da hospital program tamba yabagi khudong chaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagi damakta commerce background leibaga loinana 60% fangba oigedabani ani subada hotel management hairiba stream asida tamnabagi damakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagi damakta Physics, Chemistry, Maths background leibaga loinana 60% fangba oigedabani. Mari subada Mechatronic Engineering high riba stream asida tamnabagi damakta Physics, Chemistry, Maths background leibaga loinana 60% fangba oigedabani. Manga subada Construction Engineering high riba stream asida tamnabagi damakta Physics, Chemistry, Maths background leibaga loinana 60% fangba oigedabani. Taruk subada Automatic Mechatronic Engineering high riba stream asida tamnabagi damakta Physics, Chemistry, Maths background leibaga loinana 60% fangba oigedabani. Tare tubada Electrical Engineering high riba stream asida tamnabagi damakta Physics, Chemistry, Maths background leibaga loinana 60% fangba oigedabani. Nipan subada Medical Technician Radiology Assistant MTRA tamnabagi damakta any stream da 50% fangba oigedabani. Mapan subada Medical Assistant amasung tara subada Nursing hariba sing asi tamnabagi damakta 12 natraga graduate loiraba singna apply toba yagani loinana hariba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phawba chahi ahum phangani loinana 100% job guarantee in Germany da oigani loinana 100% education loan to support tawjagani akupa marol gidamak 7005063196 ta contact tawbirau. Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoi singna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupa marol gidamak makada pisariba 7005273217 natraga 7005063196 ta contact tawbirau natraga aikhogi office newtv building hata new chekon road ta lengsenbirau.